Lakipur online putok saba November ki tang tara manga thangze numit ki khomjin ma pau tabirase ahan bada maroi pa pau Bihar Bidhan Sabha Mikhalda India na chawna mai pakre Barak Tampa ki mafam da su haraute ama phongdok na kre Manipur da ingtapa amati chawkhotpa purakpa haibagi matangda numit nini ki oiba mifam len ama ngasidagi kasar bina kandida horagani Air India Express na December ki tang amadagi numit khudingi Imphal Guwahati Delhi flight pairagani Delhi gi car pokhaibagi thodokta marwaina chenabani haibami adugi jum security na thukai khre Assam gi tongan mafam singda African swine flu sandorok pathengnare Chennai da Indian Air Force ki trainer jet ama kudungthiba thokre pilot sining chitta hingaure amasung singir bonda chathariba kang tournament ngasi SAYC Jiribam amadi MITL Jiribam sanaragani Hauzik mapung ba pauta birase Bihar Bidhan Sabha Mikhalda Hauzik palipa NDA na saruk chawna maipak latuna amuk hana sarkar semna na bathorang taukre ikon konbada phangba pau ki matungina Bharatiya Janata Party na seat marfu mapanda maipakre mapang oiriba Janata Dal United JDU na seat marfu manga ta maipakre amasung NDA gi atopa sarukama oiriba Lok Jana Shakti Party na seat tarama panda maipakre aduga atopa taramanga na mangjil thaduna leiri Bihar Bidhan Sabha Mikhalda maipakpa sida Barak Tampa ki mafam da BJP na maipakpa gi thoram Bijoy Utsav pangthokre Manipuri Kanbalup Makal Kasara Samna Sinduna 2 days Convention on Peace and Development of Manipur Haiba Hiramasida Numit Nini Chupna Pangthokadaba Convention ama Leimarembi Induprava Complex South Barak Hall Binakanti Lakipur Kasarda ngasi amasung hayeng November gi tang tara manga amasung tara taruk thangja amasung nongmaijing numit ki ayuki pung mapandagi pangthoklagani Hairiba convention asida Manipur, Tripura amadi Assam gi tongan ba CSO singi luchingba kayamaromna saruk yaragani loinana akhana bawangang loi kayamaromna hojik Manipur da thokliba kanglup ki rangasi karamna ingtappa porakadagi haibagi matangda khana nainagani convention asida mayamna saruk yapiduna mapung phahan biu haina makal gi convener Saram Herajitna nolukna ningsinglakli Ingudam Smart Store na miyamda online gi kuthangda pochei leibigi kudong chana na bagi damak online marketing platform ama hangdok chare store asida leiriba makhal makhagi smart gadgets sing fancy unique stationery items sing birthday gift loinana yumda sijinaba atei potlam kyamarom online gi kuthangda miyamda phanghalagani adomna ingudamsmartstore.com hairiba website asida changlaga order tobiba yaragani screen da uliba condition khara sigi makhada local area singda home delivery amasung cash on delivery gi kudong sabasu thamjari aduga packaging amasung shipping charge kudingmak free oigani miyamna kupamarol gi damak kasar fuller tolgi obi road ta leiriba ingudam smart store da link sin biragu natraga mobile number 94351761126 natraga 7896171841 number asida call to view Air India Express na lakliba December gi tang amadagi hauduna Imphal dagi Guwahati amasung Delhi gi marakta numit khudingi flight service leiragani haina laukthokre anauba flight asina miyam gi chathok chasinda hena kudong chaba phanglakpaga loinana plane gi bhara dasu hantharakpa yai haina miyamna thajanari Imphal International Airport ki official Facebook page ki matungina Imphal Guwahati Delhi flight asi Imphal dagi numit khudingi numidang wairam pung manga ga minute kun manga dagi pairagani haire Delhi gi Red Fort manakta thokiba car pokhaibagi thodokna miyoi kyamarom sekiba thodokaduda maruoina chenabani haiba Dr. Umar Muhammad ke Jammu Kashmir gi Pulwama da leiba mahaki yumadu ngarang security agency singna thugaiduna magan takan khre pawasiki matungina
pokhaiba maphamdagi phangkiba DNA ki sample adu Umar Muhammad ki mama mapagi DNA ga chap manai haina phongdokrabagi matungda hairiba thapakasi paikhat ki bani haire makhata na thodokasi ga mari leinei haiba UP dagi medical professor ama amasung medical gi mahiroi ama supakat khre NIA na thodokasi gi matangda makhata na lebak sin bathungna ticket pagi thabak chathare asomda Delhi gi Red Fort da pokhaiba gi thodoki matungda social media da irang sagalakpa yapa wafam sing phongdorokpagi damak Assam gi mafam dagi phagat pami gi masing kun sure raija sida santi lehenbada akai pawangang sing phongdokpa mioi singi mathakta makhata na akanba ain gi thabak lokat kani hairaduna ngarangsu Assam police na atopa mioi ahum phagat le haina Mukhyamantri Dr. Himanta Biswa Sarma na phongdokre Assam gi tongan mafam singda African swine flu gi laina asina sandorokpana maram oiraga ok lising kayamarom paktak nana hatokpagi thabak chathakre masina maram oiraga Upper Assam gi jila sing maroina Sibsagar Dhemaji Dibrugarh amasung Lakhimpur da laina asina khwaidagi hena sandorokpa thengnare haire African swine flu asi rajya sida sandorokpa sigi yengladuna rajya sarkar na athubada sa sigamari lainana lalonitik ki matangda anupa guideline ama phonggadore animal husbandry amasung veterinary loisangi mantri Krishnan Dupal na hai laina asi thingnabagi thorang lokhalabasu masigi tangdangba vaccine leitabana laina asi hengalakli haire Mukhyamantri Dr. Himanta Biswa Sarma na su phiba masigi matangda yengsin khre haina mantri Sri Pal na makhata khe Indian Air Force ki trainer aircraft ama ngarang nungthil training chatharingai da Chennai gi Tambaram manakta leiba thum factory amada tasinkhre plane gi machet makai kyamaromna mafam adugi pipeline amasung yumthakta tasinduna amanga ta thokan ki thum gi factory aduda thabak tawba mioi nifuromdi sining chitta hingauki aduga plane adugi pilot na parachute sijanatuna chongthoraklaga Thirupurur bypass lambi gi manakta asokapan yautana takhi haire thodok adu technical ki oiba asoibenara natraga uchek na thomjinduna thokiba thodokla haibadu court of inquiry chathagadori plane gi machet sing amasung black box thibagi thabak chathari haina pawasina makatari Uttarakhand ki Dehradun parade ground da thasigi mapandagi taramathoi phawba pangthokiba Mangasuba All India National Muay Thai Championship da Imphal East District ki Pukhao Naharup Makhalai kaidagi Sanaroi anisu sanagi takaman laurakre Sanaroi sing coach amadi team member singbu ngarang Imphal International Airport ta taramna okre Fellow Royal Club Pukhao Naharup Makhalai kai Maira Paibi Arambai Tengol Unit 55 Pukhao na gold medal laurakraba sanaroi ani Mangsidam Tarun Sana amadi Yengkhom Ravikanta Meitei loinana coach Santi Kumar amadi team member singbu Pukhao Naharup FRC gi community hall da pangthokiba chamba tharom amada taramna okhiba ka loinana haraute ama phongdokre I give you some Santi Kumar Singh. I use it on a Sir, we business the Angan participatory Manipur players Manipur in the Mari Aduka So, sir, Punmari Shige player Punmari Shida Voltara Mata Shiva Tara Awan Wai Si Koi Chat Pada under Kisi 300 let over the gap with them Mai Karawa Awan train train Katanate Kashi Adu Nandi Nanga Namudana Aduka Aina Muhajanina Mamanga government Pali government Sina Mamang is Sangai Festival 2020 da koi Muay Thai gi team na government na recognize ta win kala Muay Thai team na ma'am sin no biramani adu gi paisa je gi hawa bithokti la manga gi lising tara manga hai ro paisa je government na tam bithokti radi koi Muay Thai association go na government da koi thagat pa harau phut bundok sage na traga de koi handaki sangai festival sida su koi sidana ta ya buje da bani adu ma pu lai ri session sin na hai gi na de mundi koi se khara mana huje na sisali ba sisu mama me muslim be na makha da koi makha da sakti aba koi ge na makha da sakpa sangai kit mani awa awa na koi sangai awa mama me
ꯅꯠꯇ꯭ꯔꯒ 2022ꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯕꯤꯒꯗꯕ ꯄꯤꯊꯣꯛꯄꯤꯒꯗꯕꯗꯣ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯑꯣꯏꯔꯣ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯑꯣꯏꯔꯣ ꯕꯤꯍꯥꯔ ꯁꯔꯀꯥꯔꯅ ꯑꯣꯏꯔꯣ ꯄꯤꯊꯣꯛꯄꯤꯅꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯆꯝ ꯋꯥꯏꯊꯧ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯄꯣꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯤ All Jiribam Sports Association Sinduna Jiribam Higher Secondary School ki sanabungda Team Tarana Saruk Yaduna Sanariba Ahanba NG Rajan Singh Memorial Mini Boys Under 13 Football Tournament Lisingani ka kunmanga ki ngarang sanakiba quarter final match da CKC Chinggong Lekaina KMYC Kamrangabu goal Mari Suno da Maitian Kre Tournament asigi ngasinung tilpung ani makai taba matamda Anandamoy Club ka UPCB ka sanaragani Khelo India ki Sarukama Oina Kunsuba Battalion CRPF Jiribam Amadi Sports Authority of India na Sinduna Numit Humnichubna Netaji High School Borobegra ki Sanabungda Team Kunna Saruk Jaduna Chatarakiba Borobegra Volleyball Tournament Ngarang DIG CRPF Vishnu Gautam na Chief Guest Oiduna Luisin Kre Final match da Toisulian Youth Club Sotobegra na Thangpoi Punji Youth Club pu set ani amada maithian duna Toisulian Youth Club Sotobegra na champion aduga Thangpoi Punji Youth Club na runners up takhe champion oiraba team da selgi mana Lupali Singh Taramanga amadi medal loinana runners up takiba team da Lupali Singh Tare loinana medal kusina kre All Singirbon Kang Association na Silangduna Kasar Singirbon Mayay Lekai gi Tin Mandop Ground da Chathariba Ani Suba Aramum Khumdon Memorial Mix Kang Tournament Lisingani kunmanga gi ngarang Tarani Chanba Namita All Singirbon Kang Association Askabi Kasar Amadi Yaifalamjing Club YLC Jiribam Ani gi marakta sanakiba match sa YLC Jiribam na Panjal Kunmari Tarahomdoi da mai pakre match asida Jasoina Asangmam Ibungo Amadi Thenguzam Bijoy Loinana Samjat Sabam Jibanna scorer ki thodang lobiki tournament asigi ngasigi match ta Sorogating Bi Youth Club SAYC Jiribam Amadi Mitei Inat Thawallup MITL Jiribam Sanaragani Lakipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bada maroi ba paw amukhanna Bihar Bidhan Sabha Mikhalda India na chawna mai pakre Barak Tampaki mafam da su haraute ama phongdok na kre Manipur da ingtapa amati chawkhatpa purakpa haibagi matangda Numinini ki oiba mifamlen ama ngasidagi kasar bina kandida horagani Air India Express na December ki tang amadagi numit khudingi Imphal Guwahati Delhi flight pairagani Delhi ki car pokhai bagi thodokta marwena chenabani haibami adugi jum security na thukai khre Assam ki tongan mafam singda African swine flu sandorok pathengnare Chennai da Indian Air Force ki trainer jet ama kudungthiba thokre Pilot Sining Chitta Hingore Amasung Singirbon da Chathariba Kang Tournament ngasi SAYC Jiribam Amadi MITL Jiribam Sanaragani Lakipur Online YouTube channel gi paw sanduk chaba ngasi gi oinadi matang asidaloi jare